Manipur Naga People's Front MNPF ki taranithoi suba Mapok Kumon Thouram Lup asigi General Headquarters Battalion amadi Station khudingmakta Mapung Phana Pangthokkhre haina lalhoulup asina thadorakpa cherol amana hairi lalhoulup asigi Secretary Publicity Thomas Numaina kujek piduna thadorakpa cherol amana hai ngasi lalhoulup asigi GHQ da pangthokhiba thoram aduda lup asigi Chairman John Francis Kashung, Home Secretary SP Kanmi, Defense Secretary Rit Jumhao Amasung, Publicity Secretary Thomas Numaina Chief Guest, Functional President Amasung Guest of Honor Oina Saruk Yaki Hairi, Party ki Firal da Ikai Khumnaba Utpa Amadi, Liberation Movement da Thawaina Ponthapi Krapa Toba Singi Mafam da, Revolutionary Salute Piba Yauna Pangthokhiba Thorum Aduda, MNPF ki Chairman na Manipur ki Miyam Amasung, Weziat Lamdam da Leriba Yawaloi Singda Yaifa Pausel PK, Loinana MNPF Semgalakpagi Wari Amadi, Thongna Leraba MNPF ki Lanmi Singna, Indian Army ki Mathakta Kyarak Landa Duna Maitiba Piki Baki Wafamso Fungdoki Hairi, cherol asina makhatana hai, India ga Weziat Lamdam da Kundari Bas Singa Sakju Manade, Indiana Weziat Lamdam Asi Hiram Kuding da Chokat Pa Lebakam Oina Lehening Day, Maramaduna Indiana Equigit Lamdam Asida Tatana Irang Tokale, Manipur Asi Kanglup Kiana Punsilaga Semba Lebakni, Tongan Ba Furup Sing Punsinduna Amatu Oibagi Wakalonda, Sagat Minakiba Lebak Asi Punas Semgat Minaba Amadi, Punanga Minaba Haibasi Ekoi Pumnamaki Togdangni, Fibam Asida Kanglup Amana upon Bagi Satam Tugaiduna, Homeland Separate Administration gi demand Thadorakpa si achumba amadi asingba warep nate haina lup asina lawe asigumba demand asi achumba saduna leptana toraklabadi atopa kanglup sing tumin khak leithораkloi hokiba kumja lisingani kulumjoi gi me humdagi Manipur thokliba wathok asi machin manau gi imamani oiba wathok ni Maram aduna kanglup ki mithiam da separate administration ki demand tobiganu hojik thokliba wathok asidi Manipur da khundariba kanglup sing punna faminaduna warising purakadabani wathok asi loisina ba Delhi ngaiduna leirabadi wathok asi hena choktorakani wathok asi kanglup ani khakta sokpat nate Manipur da leiriba kanglup pumnak soklibani maram aduna wathok asi loisina ba Manipur da khundaminariba kanglup pumna makna wathok asi loisina ba pambai thiminasi haina cherol asina apil torakli